खुरुमजरी STV पाउमिंग ताबिरे बिसिंग बुतराम नौचरी अहनबद मरुब पाउ टैक्स लोबे अब आइटम मसिंग हेनगट हंदुना स्टेट असिगी रिसोर्स हेनगट न बहोनरी हाइना चीफ मिनिस्टर ओक्रमी बोबिना फोंदोखरे अजा थाउद पोडान तोरंबा अजय ट्रेडर्स की लाइसेंस सरकार न कगले हाइने हेल्थ मिनिस्टर फुंजाथांग तोनसिंग हाइख्रे अमदी करांगी अकोइबद लेबा लोकताक पार्टी सिंग असुकी मतिक फथरे पाउ संदोंग बिजरी टैक्स लोबे अब आइटम मसिंग हेनगट हंदुना स्टेट असिगी रिसोर्स हेनगट न बहोनरी हाइना चीफ मिनिस्टर ओक्रमी बोबिना फोंदोखरे ngasi chathaki assembly mifamgi budget estimate ki general discussion da opposition MLA sing na pukhalak phiba waphamgi pakum piraduna chief minister na wafam asi phongdokibani mana makha taraduna atai awang no pot station gi tax loriba mawong matau yengsinduna finalize tauna na honari yumlo nariba state tripura na state asidagi tax lobu ki changwangi state asigi masagi resource phagalaba matamda center da adumak tangduna leiba yaroi isagi konajanaba wata badana honabatai मरुएब इंफ्रास्ट्रक्चर सिंग लोइसलकलबदी अतई चौखटप स्टेट सिंग मानरे हाइना लौरकनी लैंड यूज पॉलिसी की मतंग पल्लदुना लौ उब याब लौफम सिंग अतोप हिरमदा सिजनबदा सरकार की अयाब हाना लौननबगे अकन बथबक लौखननबा कमिटी अमा सेमदुना येंगसिनबा याब्रा हाइबदु खनरी केरला गुंबा स्टेट सिंगदा अकनबा आइन सेमदुना जही तरेट फावबा जेल द थंबा यावरी अनोबा यूनियन गवर्नमेंट की थोक्सिल मखादा इंडिया की ओइना स्मार्ट सिटी चामगी मनुंगदा मणिपुर गिसु मोरेदा अमा सेमगतनबा प्रपोजल कन्ना तौरी मसिगिदमक दरकार ओइबा लम एकर लिसिंग अहुम लौननबा नेगोशिएट तौरी लम लोक्सन बाहाइबसी अराइबा मदी ओइदे हुंदोंगी सीमेंट फैक्ट्री अयत अपन कयाना चलाइबा ngomkhidabani hojik hojiksu entrepreneur amadi industrialist kayana factory asi chalainabagidmak sel thadagi haibelai adubo lakadaba ayat apan kaya aduna kanana su chalaiba ngamloi asigumba kaya si kohnanaba ekoi khudimak punna phaminasi factory asi chalairabadi mioi kaya thabak piba ngamgani haike अमरोमदा ऑफिस लेतबा ब्लॉक कुनगा तरेट के ब्लॉक ऑफिस क्वार्टर बैंक अमदे सिक्योरिटी की मियोय हुंफुट रोम चनगदबा बेरेक चलिबा सेनबा चाहिए सिदा लोशनबा पांदम थमली हाइके ngasi की बजट खनबा सिदा ऑपोजिशन के एमएलए डॉक्टर आई इबोन बे एमएलए एल इबोम चामसुंग एमएलए समुएल रेशोमना बजट असि के अवार्ड अपा हेन याहनिंगबा वाफम के पुखतके एल इबोम चाना बजट असि रिसोर्स हेनगनबा माइकैदा अवार्ड पलाई दरकार ओइदबा मियोयदा हेन सिक्योरिटी पीदुना अहेनबा चादिंग तौहली हाइबा वाफम पुखतके एमएलए डॉक्टर आई इबोन पिना पर कैपिटा इनकम अमसुंग ग्रोथ वांखले हाइरबसु डेवलपमेंट दी लेत्रे पैरामीटर अनि असना डेवलपमेंट के चांग लेबलिबसी मतमगा चानदबा माले साउकट हाइबसी ह्यूमन डेवलपमेंट इंडेक्स दा युमफम ओइगदबने एजुकेशन हेल्थ हैंडलूम अमदे टूरिज्म सेक्टर दा बजट असिन मिडियंग चंगबा वाटली फोंदोखि अचा थाउदा पोडान तोरंबा अजय ट्रेडर्स की लाइसेंस सरकार न कगले जराक पिननबा थबक लोकल हाइन हेल्थ मिनिस्टर फुंजातांग तोनसिंग न फोंदोखरे त्रिनामुल की एमएलए डॉक्टर आई इबोल बिना यानसिलबा अचा थाउ अमदी क्वामरु फगत बगमरी लेनन पुखतखिबा कॉलिंग अटेंशन अमदा मिनिस्टर न पाखुमसि पिखिबनी एमएलए आई इबोल बिना कॉलिंग अटेंशन अदु पुखलदुना मंत्री पुखरी की गोदाउन दगी हौखिबा जुन मापलदा लुपा लाख हुमफुरोंग की अचा थाउ अमदी क्वामरु पोजान तोरंबदगी फागले हाइबा पाउ मीडिया दा थेंगनाबदा थमोय सोखि थवोंग असि अतै पोतसिंगदसु तोरमलोय हाइनिंगाय लेते सांगलबा चही कयासे एखोइना हु ओइरबा पोडान सिंग असि चादुना लाकले मसिना खुनाय असिबु हातनबा होनरबरा हाइबगी चिंगनदबा ngamde masida sarkar na kari paikhatlabagi haina health minister gi pungning chingsinki phunjathang tonsing na makha taraduna molchan power gi ajay traders haiba dukan asigi license kapagloina na dukan asisu thingjile phagalaba polam singi sample laboratory da thaduna test tawhalle loinana masigi pholsu lakle sarkar na hiramasida lumna lawbaga loinana chenari ba mioi cherak pinana ba thabak lokhale lemna tharoi चिंगनबा दुकाल अहुम अमसु मसक खंगदोक्तुना एक्शन लौननबा थौरांग तौरे फूड सेफ्टी की वालिबा मैन पावर सिंग थामा फावगी मनुंगदा हापचिंदुना अतै डिस्ट्रिक्ट सिंगदसु चेक तौननबा खोनरी हाइखि पुलिस एमआर आईआरबी लोबदा डिस्ट्रिक्ट सिंगी ओइना मिचंग मिखाई नाइन लोब लेते हाइना होम मिनिस्टर गायखांगमना फोंदोखरे कांग्रेस एमएलए वाई इराबोन हंखिबा वांगमदा डिप्यूटी चीफ मिनिस्टर सो ओइरिबा मिनिस्टर ना पाखुमसी पिखिबनी इंग लिसिंगनी मंगादगी लिसिंगनी तरामरी फावबदा लौरिबा फोर्सिंग अकंगनबा डिस्ट्रिक्ट अमदा मसिंग यामना लोबगी ममिताई चथरिबा सेशन मनुंग असिदा कॉन्स्टिट्यूएंसी वाइज के फिगर पिबिनबा मिनिस्टर की पुंगनिंग चिंगसिनखि
Thobal multipurpose project listing ani taruki March phabugi manungda loisna papandam thamli haina IFCD minister ngamthang haukitna phongdokre opposition MLA TH Syam Kumar hangkibo hangamada project asiga apunba chada maripumapan dasmik mapan loire haiki ukrul district ki waina tongan ba tourist home tare sare masing manungda siroi tourist home natana atai taruk sab loire haina tourism ki charge puri ba minister Okrami Bobina phongdokre MLA Samuel Reshomna hangkibo hangamada chief minister na makataraduna tourist home sing adudi DC office manak ukrul Mahadev Fins Corner Hundung Nungbi amasung Jesami ki tourist home ni tourist home sing asi loishindana loire haibagi chingnaba MLA na lairabadi session na si loire matung da hagthengna na chatuna yengsin minaba yai haiki Karangi akoy bata laiba loktak paki ising asuki matik fatre ising asi manam chen baga loinana theng bada hakachaba phawre hari khunja sing upai leitabadagi amot paising asi adumak sizinari thangna chana bagi damak padyagi ising aruba thiraga soklaga sizinari khunja sing na phongdok pada ising asi kaibulda laiba phumdi singi makhada laiba pathapum tharaba phatahudi sing na ohelakpani hari Manipur amadi khuga turelgi ising ithai da pullaga ithai dam thingbana maram oiduna haigalakpa ising aduna Kaibul lamjauna chingba phumdi singi amor pesing adu haidorak pani haire amor pesing asi sinaru badagi lokhuba puri thungba khong hambana chingba kaya naba yaure khunja singi laying nana ba Karang Primary Health Center lairabasu doctor leitabana khudong chata kaya mayoknare ising mosrak libasi thingnana ba sarkar na thabak lokhat piu hari Tapusa buju hojikse ising problem je yam gatei chadre hoji ising ji khutna rupada khrin chui masi ba khoi sinaraga khoi hingi masi kaino haibudu sarkar gi majedi kaino khoi lapiri ba khoi tai bak yogi re asi khanbi raga khoi mating Janims Hospital da angang unabada nupi malai khidre Doctor Singha Jackson dabadagi thokibani haraduna chenaba Doctor Singhi matakta ain ge oiba thabak lokhat pinaba dabi tawri laikhidrabi nupi adudi laima pokpam Roma laima chahi kunthraga mari mapuiba L Sunday maitei kyamgai maning lekai dagini misi asiga mari lainana JSM sem kibaga loinana Manipur Press Club da pangthokpa pawgi mifam amada convener L Sanjoina Roma laima haukiba tang mapal da Janims da pukhatuna operation tawraga machan bama pokhe tang tara mari da Doctor Singna Desas tauki yumda chalamdaida toilet changbada wan tharakpadagi laikannaba ngamdana tang taramanga gi numidang pung taramathoi makharum taba matamda laikidabani asigumba misi asi Manipur da toina thokpana mama oibi kaya hospital da angang unaba kibagi mawong amalakle masi Doctor Singna thoksadabadagi thokibani Roma laimagi postmortem video coverage kaloina na tawgadabani postmortem asi Janims ki doctor nataba third party mana tawbagaloina na JSC gi michu yawangadabani government Doctor Singna private hospital da practice tawriba to angadabani imung manungi awaba yenglaka matik chaba compensation pigadabani dabi singasi July 13 phawgi manungda thabak oina pangthok trabadi civil society organization singaloina na akanba khongjang changsingani demand sing phangriba phawba asiba masamade angang imung manungna lawroi hari tang tara tare tha tare isingani tara mari phawgi manungda thabak oina monthok pigadabani karigoba thabak oina monthok da thobadi Manipur da leba social organization sing mera pai mai sing club organization puna sing siga koi JSC ga kusam naraga koi makhal makha pe adi education program sanction ba ujargani akam patalaiba mamangda drug center Impal Kauramba housing na National Institute of Electronic and Information Technology NELIT Impal da lalonglup marina demand torpa buyaninga ba phongdok to ngasi institute asiki ke ta wakam ni pham chathakre wakam ni pham adu da saru yakiba project engineer S Jugeshwar na phongdorok pada mamangda drug Kauramba dagi NELIT on kibadagi center na maintenance institute na sana pujaro haina guideline pirakpadagi institute asida laiba teaching amadi non teaching staff sing tolop phangdaba thataruk phare zarak asida URFK faction ani prepak amadi KYKL na puba thangba ngamdaba demand tawbadagi awaba phibam amada laire educational institution sing free zone ohelu mairoi sing punsi yengduna tawrakliba demand sing handok pi haiki
Nailit Impal Sri headquarter na close toxin gidana Nailit ki Kodong Sabasing Manipur Lemai the Mutkiba Yabaki Kodong Utopul Lere Sauna Adana Masimulan Biganum in a Lunana Manipur is hard dressing life su Quigi Mango to Bugia Choba pressure Malere Utopuza Lere Maramaduna Masimupunaxi can be regalam them still nausina Quigi Pupu Tangba Modoba Shell the Malsimakata to begin Tangmaiban Kendra Gimanung the Lady Bar National All as Pensioner Singi Masagi J. Chang Sing, District Social Welfare Officer Lampel the Madam Jana Pishin Krabasu, Nasi Pauba Pesha Ama Pauba Pangdana Lady, Hiramasi the Mari Lanaba Minister Na Yingsin Binaba Ward Development Committee member Kumukjam Anilna Puning Singslakli. How's it Pau Mertanatin Brekama? Breaking Matunda Amuka Nataram no Cherry Makataba Pauda, how Kibahing Nunga degi UNC na Manipuri Nagata Bamba from Sing the Kokiba Pung Kudmarigi General Strike na Ukrul Chandel Senapatima de Tamenglongi Mapung Kiada, no Magi Punsida Akaiba Pire. The Minister Oibobina Naga Singda Lanmigi Mapangan Utli Hybayaning the Bufung Pagaloina, Kudakta alternative arrangement Janalu Hybadabi the Kongzangasi Junction Kibani, Senapati District Gari Singh Chenakide, Dukan Singh Tonglonaki, Adumoinamak, Mahitampam Sang Sindi, Mahu Sagum Kanaki, Chandel District Oinasu, Palel Degi Chandel Tabalambi, Tinduna Kongjang Junction Ki, Ukrul District Headquarter the Gari Singh Chenakide, Kaitel Singh Tonglonaki, Ukrul Town Gimapam Kada Security na Pam Todok Toktanaba can be Jackson Tarang Lokaki. Mapamadu the Lady Ba, Equigi Hood, Jit Ningombana Pirakpa reporter. Bijayna Lebasu cool district Marina Hokiban Muhumdi Manga NSN and Niching never sing na a edisi member ama Nomina Carton Hakiba, Madugi Matum Tarak Bada, Hoye Indian Hogi IIB Amadi Commando Gitim Amanamu Hoi Tankulgi Wung Tankurizan de Leba, the Fiaringi Adumba office Red Tongana, Madame Nipan Pagakiba, Madugi Matum Tarapoina, Gatin Nagat Council na Marina Nagata from Singda Kokiba, Punkunmurigi, there is Aduna, Marina China. Piki, Maruna, Ukul Town, Dangasi, a scientific scientific picture, Ukul Town, Maruna, Mukul, the Sigimanum, the last thing they dakoi, Dukan Sing Tongolaki, the school Sing Kanaki, the Palambi Lakpa, Duga, Atotoba, Yumtanga, the intervillage, Gari Sing of the Chenaki, Maruna, passenger Gari Sing of the Chenaki, Katil Sing Tongonaki, Dukan Sing, the Hanaki, Luri Maruna, who is having high to Antamba, who lives in the Maruna, Tankul, Student Union, becoming Unamatam Damokana Pamiba. Demand si Maruina, when a Palibasi, Ukul Ladiba, Commando, the IIB Single Seal of Toko, Nona, Ukul District Taliba, the Town of Taliba, Shell Pizigi, section 144 C, the Toko Ivasi, Nona, Maruina, when the President Taliba, the policy condition Amata, Yanga, Tado Hybrid. I don't know how you only assume Mashida, with one Mamaki, a congressional Handokulati, I don't know if I could assume among the Tamdigi Basin, the Algerians for, get them the way, Shanamatam, Masi control. On the Hybrid Marina, Prada Soko, I talked to Navaduga, Hajiliba, Luanda or the Soka, I talked to Leslie. I look at Vijay and the Marina, Akoi Handata, Assembly the Su, Aduga Marina, with Chief Minister, Komibobi, the Deputy Chief Minister, Gangamna, or Kamagi, Nogi Sakti, Madina, Hadaki Fumashida to the Latoy, or the Tamtama, Kongkang, Malok, Hagi, Makata, Puna, how to follow the Ukulda, Command. I be a police of Yamaga, Tamari Matata Layga, Hokivan, Majin Mitagi, Kasifa of the lady, or the Hasifa of the D, Panda of the Topolati, Aruga, Bijakuna, Tapangota, Matungina, Hoyang, that in our council, Adu Mati Mama, Hoyaziliba, Ukulazuba, prevailing situation, seeing the Mama Lakan Habigia Boiba, Yamda, unofficial form fungi, or Dukla found the Tumbaga had the Suhoi, Lakan Habigia, so what happened Layaduna. I was a Luba, Marina, Edison, I am Saka ani pistok chatari banina ai karam khongthang work da habi sibe but tuan ba khoi chimni samati ai gi deputy chief minister phongdoki bada ground rule to ga raga tuan da praja sing da ot panai ba toba ajmi si mina mi hatu da suma mayam si mamang da khoi khang la puri aduga ba sakar ga election am ga wai sanari banina santi ge ba wai sanari banina sakma yeng lo lakna ba chief minister okam ibo mi phongdoki ba lai bani amna orang ni phom masida kalai phom da ba sakar madi manipur sakana chak chaba khongthang am lo ka
हाइबसी याम ले अदुना ओरेक समस्या अखोई ngasa ayuktagi ISTV news na hogi tuan tuan ba khogi tuan tuan som singa chalaga live mani hogi ISTV yengiba myo singda khoi fanga direction bani bal na hogi crew members singda cameraman imo hogi technical director khoi amu aduga news coordinator khoi gormita yauna aisa magna tuan tuan ba khol district ki hom singa chalaga thadigi pije ba live ni aduna manipur miyam su adugu ba khoi ISTV network na to tuan tuan ba thoru wa to singa khoi live oina pujurak tana miyam da fangana bhanganjana bhanjani Thagachari Jit Makataba Pauda Ukrul District Autonomous Council ki member Ngalangjar bo nomaina kaptuna hat kiba mioi anibuna asopan nanghan kiba tawdok CPI Manipur State Council ne yaning da phongdokre Sarkar ga ceasefire tawnaduna santi gi wari sanari bala lolup singna asi kumba mihan mipun amade hingsa gi tabakta chena handanaba sarkar da akanba demand tawri Afaspa Lokto Haiduna English Singani Marigi August Taramanga da Masama Tumta Mai Taduna Tawai Takraba Pebum Chitaranjan Mangang Lake the beginning Sing Numit August Taratarukta Miam Galoina na Pangtok na Basem Sare MSFP Office the Pangtok Pa Paugimi from Amada Vice President RN Querengna Kunsi Su Student Martyrdom to actual right to life Haibatimda Bisnupur Kaitelamadi Takelambam Lekai the Miam Hikalekat Tamlaba Matunda Miam gi Kongchet Amatau ground power Chatlaga Mipamama Pangtokani Tauramasi Sarkamaina EP Bagi Cam Amasu Pangtokani Jiribam the Su Tauramasi Pangtokani Lambda Masitagi Afaspa Kudak the Ripple Tau Loinana Hauzik Chatariba Assembly Session Asidasu Kanabi Haiki Student Martyrdom Masi to excel right to life haiba theme asida pangthok seri basida makhata na akhoi gi hingbagi hak phangdri phoba MSF na leptana chathagi gani amasung chitranjan gi lakhidabagi ningsing thoram makhata na adumak pangthok tuna pangthok sagani hairiba thoram asi amasung MSF na changsilliba thabak thoram khuding makta lebang miyam na cooperation bibina ba haijari LIC agenda mana miyam da namthak tawbaya bagi thajabale haina ISTV news da sandoki ba pau adugi matangda konung lekai youth development club amadi konung lekai nupi kanglo palace compound ki mihu chinga imung manung ki miyo singa wari sanabada yanaba purakre haina konung lekai youth development club ki president na thador pa cherol mana khanglagli Pot Tanayaba truck sing toina chatpamadi lambi sembi dabadagi accident toina thoktuna ngarang numidang wairamdagi hauna Kagempali lambi thingjinduna miyamna khongjang changsin kibadu ngasi su makhatana chatharingaida Impal police ki team laktuna lambi thingliba Imaibel Singa wari sanabada yanaba puraktabadagi police ki kangbuna lambi da uwa phajinduna thingbasing namduna loktoki adubu police kraba matungda Imaibel Singna amuk uwa phajinduna khongjang makha chathari Hauzik Pawba Kendra sigi MLA na lambi thingbagi khongjang asida midyang changbidaba asigi matangda saru yakibi amana pendaba wafam kaya phungdorkli lambi je ngasai gari load je am samangi bane hena lambi je so bane ngara mata de accident je tara manga rom hena so bane ba la khoina khodak te heta lambi thingbagi khongjang je changjang jabani asi ya makhaidi go menge side tegi lambi je khara thuna chembi na ba hingjang jari Finance ki tabak supuri Budget Minister Okrami Bobina ngarang house ta thamkiba budget estimate asi cross leak na tawba kahen fiction ba mamangda amukta tawkhidriba budget estimate amani haina Manipur University ki Economics Department ki Assistant Professor Dr. Chinglen Mesnamna ISTV News ka unabada phongdorkli Manipur budget 2014-15 asi kogi manglap chatta amukta oikidriba mongda cross leak na tawba adugumba contractionary budget ni India ki state Amatada asum makalgi koi expenditure composition gi chang si wang basi ai themajade aduna ibobigi koi budget asi khwaidagi hena koi expenditure compress tawa aduma contractionary budget ni habisi masimai hana thamjage Mana makata raduna mamangda English singani tarahumdoi taramari da puthokiba budget estimate aduga yengnarubada handaki budget estimate asina lupa crore chanigani fu heli adubu aseng batam da yengluragade negative oi loinana malemgi miyamna ngaknagadaba budget ni haiki asum makalgi contractionary oba suma budget sina pigidoriba amida pigidoribasi kaina hay matamda masina ai job loss growth ki malwanda na hena ai changjingani ne khali aduga masina koi hairiba madudi kaina hay matamda asumana compression ki changsi asuyamna wanga basi pokta koi economic growth rate se masi koi double digit yogani kaina asata basi ani khanjabada koi economics ki theory amatana support tawidawa koi malemgi koi akhang ai pulamangna koi yengbada koi ngakadwa ngona thokadwa adugo makalgi argument hai nai thamjani
Mahana makatana phongdorokpada expenditure control toba budget oibana chaliba chahi asi sen thungi khwaidagi waba chahi oigani budget estimate asig matungina department sing kok ta khut hapkadaba minister sing kok chikadaba made chawkha thorangi thabaktadi khumang chawksina thabak toba ngamloi dauri haiki ana budget si koi punna yangba matamda koi budget asi यामने एक्सपेंडिचर कंट्रोल तौबरोमदा हेना चंगिबना मरम ओइदना खोगी मसिना मागी एम्प्लॉयमेंट अदु इनकम जनरेशन सोशल वेलफेयर प्रोग्राम अदु सोशल सिक्योरिटी दा यामना चावना नेगेटिव इंपैक्ट अमा पीबा हाइबसे मसि सोदबनी अदुना लाकदबा खोगी सिगी चथरिबा करेंट फिस्कल ईयर से मसि मदि कोई मणिपुर की ख्वाइदगी वाबा कोई सेंटुंगी कोई समस्या से कोई नंगने न खले Hayeng July 13 Malem Sinba Thungna Pangthok Nagadoriba International Justice Day Gamari Lenana Achumbalengak Pangnana Bagi Lamtheng Chathariba Lamdamasi ki Miam Amasung Malem gi Miam da Pripakna Ikai Kumnabut Pakaloinana Yapa Pausel Pirakli Lubasi ki Assistant Secretary Publicity and Propaganda Laibak Ngak Peluang na Thorokpa Cherol Amana UN General Assembly na Lising Machamapal Nipugan Nipan ki December Mapalda Convention on Prevention and Punishment of Crime of Genocide Pangthoktuna Maralebe Singh Cherak Piba Singh International Permanent Criminal Tribunal Linkhatuna Ahan Bakhongthang Laurakhiba Matungdagi July 13 Lising Machamapal Marbudra Nipanda Malem gi Mir Singh Oiba Diplomatic Conference Ama Rome da Phamduna Laukiba Warep Singh adu English Singani Anigi July Amada Chatnabangam Kiba Asimagna Malem gi Chatna Pathap ki Puwaribu Thawai Palhanki Malem gi thakta achumba wild cherak phanganbagi puwari sem khraba matungdadi haukiba chahi khara sigi manungda malem gi chana pathap ki mayokta maral langjaba leibak ki makok thongba luching badagi hauraga lanmi amasung khulai paiba sing phauba International Criminal Court ki cherak phanganba hokre Jerol asina lising Machamapal Humbudra Mapal dagi lising ani tarani thoi phawbada International Court asigi wayal cherak mayuk nakraba thaudok sing palli adubo lamdam asigi maraibak ningtamna khonariba sibo ningtam lal chathai haibagi maral siduna ICC na athingba thamliba genocide war crime crime against humanity amasung crime of aggression gi thawung sing leptana chathari UN ayaba piriba ning tamjana bagi chathariba yawalal asibo malem gi chana pathap ki mayokta namthana ba khonari amade international conflict situation laina leibak manungi law and order wathok ni haiduna lana pakthoktuna lana lamjingli Indian lanmina micham miam yauna miam gi mathakta paktaknana mihat chathari nupi angang singi ikai khunaba manghali amasung kaptuna hapagi thawong kaya lisang sitna chathaduna lakli Asiguma tamthiraba crime kaya chathariba lengak mapu amasung lengak pasing loinana haktheng nana chathariba security forcing asi nomadi International Criminal Court natraga UN Security Council na lingba Criminal Tribunal ge Dr. Lep pagaloinana kaisum sangi cherak phanganaba malem gi khongthang loinana honapam thoi Mioy bagi mayok taran ba toba singna bangal lana siznaduna chairak pingam daba oina lairiba makhoi gi mapam malem gi mapam amata dalaite haina numit asigi pauzel helasi hari ASI amasung jamandar gi changyeng da mai paklaba singda makhoi gi thabak kamari leina ba che chang laurana ba kauraga pidabadagi candidate singna pendaba phongdokna krai Candidate sing the police headquarters tagi che chang laurana ba order thoktuna kauraga kanasu khangan da ba order ma thoktuna makata ba order thokriba phauba che chang pidana ba hairam badagi candidate singna penda ba phongthokna kibani hari Date 16 da koi recruitment cell dagi some document khara collect to lo ASI zamandar sai gi pulap gi na hai gi mayam silang na ba adu silang na ba kan chire sida ato order am le ba order sidi mayam da dikhangan badi oidre mayam da dikhangan de moi manung da thongna border ma le cabin evidence under until further order hai ba silai rame aduna mayam se ala pom dagi sura sampur dagi kai dagi senapati dagi mayam la ga koi appointment order se pangani ofo pangani hai ba gi asada la ga kemta pb da na lai badagi mayam se posauna da na swaida irangoi kai woi tapatna lai re Agriculture Department ki mayokta Maoist Communist Party Manipur da lagliba July 13 gi ayuk pung manga dagi nungtil pung manga phawba Manipur pumba general strike lauthokre Lupasigi Secretary Publicity and Propaganda Nonglen Maitegi Cherol Amana Department asida Lomishin mi Miam gi thadarakhiba tongan ba scheme kaya gi senpam huran kre haina maral siri
General strike asida paumi analayeng mai singamadi lining laishoga mari leina bathabak thoram singidi komthokani hari Handakta ukrul ADC sikibaga loinana driver sokibadu ki matangda dabi kya tawraduna protest tawkre dabi phangrabadi makal kya gi gari sing chendabaga loinana khongjang changsingani haina all Manipur light vehicle owners and Drivers Union na phongdorli ngasi north ewa sida chathakiba wakan mifam aduda makal kaya gi gari thaudiba driver singsu sarugyaki Union gi President K Rajena thaudodu da sokiba khurai thongam lekai dagi khangembam begyanik hozik Raj Medicity Hospital gi ICU da aruba phibam da leiri sarkar ngasi pawa anabagi damak mideng changbi da basi nungaite Union na taliba dabidi shokliba sigi damak lupa lak manga piba amade janaba sarkar gi post ama piu hari all Manipur road Transport Drivers and Motor Union के General Secretary Kulamanina दाबी से पंग्रबदी मकल के आगे गाड़ी थोड़ी ड्राइवर सिंगना स्टीयरिंग पाइदबे की खोंजंग फावबा चंगसलकनी फोंदोकी मसदीदा करिगुंबा गवर्नमेंट मसद तारत्रबदी मदर के दिदा अदुगा कनो तोरक्तर गदी लाइन द चेलिबा ट्रक सु लेप्सलकनी अंगको पंगना अंगको आंदोलन मा होरकनी अदर गवर्नमेंट की तरफ तगी आइकोना अपील तौजरी अदु मतम लेरी अदु येंगबिउ चानबिउ नुंगसिबिउ अदो माजु आइकोई लाइबक थोक तौदोक्तुदा शोगा जि ता लेरे अदुगा माइगी मुंग खनबिरगा येंगबिउसिनी Amaronda वैज्ञानिक की लोइना भी शालिनीना मांगना इमुंग मनुंग सिपुबनी हौजिक लुपा लाख अमगी मथक्ता लायंगबगी चंख्रे मखाताना चंगलकदबा सेनफम सिंग असि सरकारना पुथोकपियु माग सोयनाइबा ओइबा तारबदी चानाबा सरकार की पोस्ट अमा पीबीयु फोंथोकी हाइजनिंगबदी माना इमुंग मनुंग से माना गाड़ी से थौरगा पुबनी खोइ इमाइसा खोइ एइसा अनि लेरेको नेदना माना सिमाना सोगा लेगिसे सिदा खंगनबा अवाबा मलेदो मायोने अदुन आइना हाइजनिंगबदी खोइ फैमिली कंडीशन जे माना अदुमाइना सुरगा चाबैना हौजिक अनाबदा चंगी पैसा पुनमसे सरकार गिते कितनी येंहन्निंगी लो Thasigi tarani thoida ukrulge Fins corner da sakhang da bakulai pipe singam busta ukrulge ADC member ngalamjar maluibu minungsi leitan hato khiba mioi ani shon khiba thodok adubu UCM na hakchina lobak loina na yaning da phongtorakli oji pawgi marak thana ten break amamo break ki matung da mukana taram na ukchari makhata ba pawda Delhi University na lauba MSc Marisuba semester parikha da Manipur gi Khumanthem Daina na makok oire mark lising ani manungda lising amaga chatet marbudra mapan phangduna jada Manipur mapan dasmik mapan yauki Daina hauji DIG ranks 4 amasung Manipur Fair Service ki director oiriba KS Chandramani gi machanupini magna English ani tare ki Manipur board na lauba class 10 parikha da su makok oiki lising ani tara nitoi ki Delhi University na lauba BSc examination da su jada marbudra mari dasmik manga ama phangduna record thamki Daina na Delhi University ki mako oirakpada Manipur Fair Service ki employees singna nungai bu phongtokre Impal City manungi street vendor sing ngak senbinaba Manipur gi DGP da Roadside Vendor Welfare Association na taksin krai street vendor singbu tathi tawaina tabiba pochai mulaga phubiba kaya leptana chatharagli ima kaithel gi pot yoliba ima kharana pot chite haiduna street vendor sing da landarak palaibak thibani Manipur sarkar na khudakta town vending committee semduna Supreme Court ki order thabak ta onthokpiu street vendor singbu ot naiba sarkar na khudakta lefan biu hari Nakalamramda Khwairamban Kaithel Podyon B Singh Lambida Thorktuna Hayengdagi Podyo Lagani Street Vendor Card Holder Anigi Marakta Thokliba Wathok Asi Government na Lotion Biu Haina Kaithel Dagi Thorokpa Ima Singa Police ka Mukna Kre Kaithel Phambi Singh na Phongdorokpada Ngarang Card Paiduna Yoliba Singh Lambida Pod Yoliba Singh na Changlaktuna Khanna Chainabagi Thokdok Thoki Maduda Podyon Bi Ahum Soki Sarkar na Street Vendor Amadi Card Holder Anigi Marakta Thokliba Wathok Asi Lotion na Khonade Aduna Hayengdagi Kaithel gi Mapal the talk to Napot Yolagani Hari. English Singani Marigi July Taragamanga da Lamdamasigi Masingna Kangla Mamangda Assam Rifles ki Mayokta Changsin Kibak Kongzangi Tararak Subaning Sing Thoram Ngarang Kangla Mamangda Imasingna Pangtokre Monorama Hatpada Chenaba Assam Rifles Sing Ngasi Pauba Cherak Bibalai Loinana Lamdamasigi Afaspa Lautok Tabana Imasing Kongzang Changsin Beleptri Hari. Kurai Nandai Bamlekai Gram Panchayat ke Gram Sabha Mipam Pradhan Yumnam Chitragi Yumda Pangthokre Mipam Asida Manipur State Panchayat Parishad ke Executive Secretary M Swadeb Amadi Ward Member Singsu Sargyaki
Karang Island Development Organization na LDA gi makhada lokta ki maramda awareness program amangarang karang da pangthokre thormasida o mai pakchau Karang Maira Paibilu ki President Sundeshwari su saruyaki hauji karang gi akoi pada lokta ki singmo silakli basi kaibulam jawgi phumti sing patharak padagi thokpani haina phongdonaki Manipur gi court singi phibam phaganaba madi infrastructure hengat hannaba mari leinaba singda taknagani haina Manipur High Court ki Chief Justice LK Mohapatra na phongdokrai All Manipur Bar Association na sinduna chairap court pangthokiba mahakna Chief Justice oirakpagi taramna opagi thoramda wapamasi phongdokibani thawamasida Justice N Koteshwar Bar Association ki President Khaide Mani su sarugyaki Khaide Mani na Manipur High Court ki oina mapung phaba Chief Justice ama leirakpasi yamna nungai court asida Justice Masing hengat haningi haiki Justice N Koteshwar na ishagi oiba court ama leirabanina mapung phana court ki thabak sing paikhat payaragani haiki Chief Justice LK Mohapatra na Impal Dadanatana Chingi District Sing dasu District Court Sing hangbhaukre Judiciary ki thabak thoram sing da staff amadi infrastructure wat pagi khudong chadaba leiribasi men khatna naba mari leinaba sing da soidana taknagani haiki to travel all the distance to involve different high cases and possible cases. So it is necessary that we must have those in every district and the requirement of those. In fact, we are home to the external district government, we are in fact doing of the infrastructure district government. We also have at least one organization in every subdivision apart from the speakers and other roads. Ngasi nungtil pung ani makhairom taba matamda hengang police station gi manung chanba isiroda ion car amaga pleasure amaga thengai na bada pleasure tonga pamioi ama sokle soklaba mioi adudi KS Rajen chahi kungani pan apokpa na bachandra yorbung khongnang lerak tagini Sagolban sayang dagi Manipur Police Department ta SI Oibini haiba RK Linthoi Kobi amagi yungi thaba ingkhang subada mateng pangna balaibi angang ani yumbu na otne bedagi chenthorag le haina desam na paumi singa phongdokre ngasi desam gi office ta pangthoki ba paumi singa unabada nupi macha ahal chahi taragani thoirom surabi aduna paumi singa phongdoki bada tongan tongan ba maral kya piduna Linthoi hairi binupi asna phu chai haina phongdoki tôi đã phải tấn công tiền hại nên là hại là như vậy mai tôi là hai đây đi mua hai đây mà mình thấy là xuống tầm mua hai bao bị tấn mi qua xem là gì ấy thì vẫn là xuống này là chạm xíu nhé hai mình thứ ta là xem là xuống là hai लेकिन हमारे सब उधर खाने के आते तो साउथ में तो बहुत रही Kana do na mo ito siya. मम्मी ने एक बार ठीक ठीक O na tin na mo ito siya kana do. मम्मी ने हमारे सब मम्मी ऐसे लिंथोई दो Desam gi President Angambana Pikliba angang ani si Imphal West ki mafam amadagi laktuna RK Linthoi gi mayumda yumgi thaba ingkhang sunaba leirakibani zahi taragani thoi khaktangai binupi macha amabu tamthina otnai ba habasi Desam na jinna lawi maraleba sing mari lenaba sing action lokhat kadabani angang ani si child da sinakhargani hairi angang jam toina phu ba hemel lakudagi angang si ngasi ayuksi ekoi ayuki lai thamai thana ba magi lainung hekani na dumaina hairaga madugi khudong chaba lawrakanda haiba yumsidagi tumina na thu selakpani yamna minung siaitana ekogi sanga dagi na tamchiba mina mi amagi wakalon khandaba adugumba wakalon lamada ayamna pikliba angang sida tamthina phujai bi thawong am sathaба se masi desamna yamna kanumung na kanem tawi aduga masida phubada senari ba miyo se masi aini matungina masi lokhatpam thokpa thabak lokhat kadabani amadi hairiba angang si ngasi desami kutal leira matung hairiba angang si koi child labor child line ki miyo singda mari lena authority da sinagar kanda adugumba angang singda otnai ba tawri ba miyo sing dum thakta kari lokhatpa yabagi haiba do madugi damakta ngasi angang si sinagar Ukrul gi ADC member ngalangja maloi hatkiba Naga Women Union na kanayan indaba phongtorokle Amaromda thaudo asigi chapchaba thigatpagi mahuta rajniti gi khudong chaba launaba mongda state force mayam ama ukrulda thajinbaga loinana CRPC gi dhara chamga nifumari thamjinbagi thawong yanindaba phongtokli state force sing khudakta lokthokpaga loinana NSCN gi cadre sing thadoknaba dabi tawri
Joint Committee on Inner Line Permit System na hojik chathariba Assembly mifam asida Inner Line Permit chanahanaba ain semnaba dabi tauri ILP chanahanbagi warep union list lairabasu Manipur government na kanna takshin rabadi phangbangamloi masi government ki makha poli miamda government haifam thokpa haire amasung tangna pham thokpa tangnare hari Ngarang namidang pung Nipal Makairom taba matamda Churachandpur gi Kaparang da sakhangdaba singna miyoy ama makhongda nongmaina kaplamle soklaba miyoy adudi Tongyan chahi nipuga manga apokpa laikhidaba Nunu Hokhon Churachandpur gi Thailand dagini mag hojik Churachandpur district hospital da laikanari hojik sanabgi pau Ngasigi sanamgi pauda district mapal subdivision anigi team taragamathoina saru yaduna kumalampa ki artificial turf amadi football practice field chathariba chahi taramari chahi taratare makhage state level inter school Subrato Mukherjee football tournament ke ngasi artificial turf ground da sanakiba chahi taratare makhage nupa machagi da ukhul district pu represent tawriba Sacred Heart Higher Secondary School na Thawal district pu represent tawriba Eureka High School Sapambu goal ani amada maithiba pikrai ground asida sanakiba chahi taraga mari makhagida Imphal East district pu represent tawriba Lamlai High School Pungdong Bamna Bishnupur district pu represent tawriba Pinjabati High School Wangubu goal mari sinoda maithiba pikhi atopa match amada Imphal West district pu represent tawriba Nilamani English School na Senapati district pu represent tawriba Cornerstone Christian Academy bu goal Nepal amada maithiba pikrai tournament asigi Kuman Nampak football practice field sanaki bachahi tarakatare makha ki match ta Imphal West district pu represent tawriba CH Thambau Macha High School na Tamenglong district pu represent tawriba Christian Model English Higher Secondary School bu goal tarak mapal sino da maithiba pikhi ground asida sanaki ba atopa match amada Imphal East district pu represent tawriba Afros A Higher Secondary School Khabe Choina Kangpopi subdivision bu represent tawriba Thangtong Government Higher Secondary School bu goal amasino da maithiba pikrai Imphal West District Kerom Association ki makada New Year's Club Singjamai Thongam Lekai na sinduna club asigi building da Kerom Sanaroi Yangkai na saruk yaduna chathariba ani shuba Imphal West District Kerom tournament ki ngasi sanaki ba men's singles quarter final da Arun Konsam na M Ingochabu G Subhasna T S Shyambabu bu L Rakesh na S Chawbabu amadi L Ngathoibana Ice Saitabratabu maithiba piduna semi final jangkhrai tournament asigi sub junior boys ki quarter final match S. Joy Chandrana G. Melson Bo S. James Bo na M. Girishan Bo S. Robinson na T. S. Kelson Bo amadi Atal Waikom na L. Perengan Babu maithiba piduna semi-final jangkhrai junior boys ki sanaki bada ke nanau na G. Melson Bo Atal Saikom na S. James Bon Bo L. Ngathoibana T. Joy Kumar Bo amadi G. Jubson na H. Robinson Bo maithiba piduna quarter final jangkhrai Bajaj Alliance Junior Football Camp ki ahumlak suba oina chahi taraga mari tagi tara taruk phawuda leba angang sing football masanada henna promote tongna bagi bandam da Bajaj Alliance Life Insurance Cooperative Private Limited amadi Neroka sangakpham ga khusamnaduna Neroka gi ground da pangthokrai Manipur gi tongan ba club sing dagi angang sanaroi chahum henbana sarugya ki ba camp asidagi sanaroi ani regular oina amadi reserve ta sanaroi ahum khanduna makhata ba trial gi damak sem Yam asiga mari lena na Neroka sangakpang ki vice president na phongdoki bada hawgalagli angang singbo football masana da hen na pungning thawat na bagi damag Bajaj Alliance na paikhalagli ba football camp asi Manipur prajagidi yamna laibak phabani masi tungkoi na paikhapina ba appeal tawki Bajaj Alliance Life Insurance ke branch manager Naurem Romesh na camp asi Manipur da ahumlak suboi na pangthokpani masi ki pandam di hawgalagli ba sanari singbo makoi gi hai singba du khangdoktuna ahenba training yauna ba khanbani camp asidagi ngangom bungo maite amadi nongmaithem biju sanaroi ani regular oina khankhrai khalaba sing Kolkata da pangthokadoriba national selection da saruk yaduna makata ba Germany gi FC brand Minister Thaduna training Pigadori Masidagi Halaglaga Mohan Baganda training scholarship Piduna Makata na Kudung Chapakaya Pangangani Haina Pungdoki football field lifetime career mo in a same opportunities
koi Bajaj Alliance na anda ka chahi manga suna chathajarakpa koi all India level da sinjaba program ni adu ngasi sanabiriba ngang sing ngasi koi niroka da lakpiduna mayam ngang lakpiduna moigi career ma semba yabagi opportunities yangbiriba angang sing da ina khanba koi selection the final 2 selection moibu Germany yobu ishnu haina ina best wishes Bajaj Alliance ki taraf tagi aina best wishes amka hana pijari Poland ki Worklauda August ahumdagi tara pawba pangthokadoriba mari suba State Archery World Cup amadi Korea ki Incheon da September ki tang kun humdoi dagi kun ga mapal fawba tara tare suba Asian Games da sarguya kadaba Manipur dagi archer ahumadi coach amakhan kre archer da L Bombela Devi P Lily Chanu Govindas Singh coach na W Ranjani Hari Angamba Disabled People Organization Sinduna Nongadada Leba Kanhai Macha Ningsing Sanglenda Safaba Dr. Ngangbam Santi Kumar Mete Opigi Thoram Pangthokre Thoramatu the Rehabilitation Council of India gi Journal Coordination Committee gi Chairperson L Tokendro ADPO gi President Phairoism Kripa Mete All Manipur Mutia Worker Union gi General Secretary L Thoibukuman Susaruyaki Thoramatuda Santi Kumar na phungto khibada punsida awana kaya thengna khre miga miman nadre haina ninghanabagi mahutta awana kaya maithiba piraba matamda mai pakpa punsi oigadabani haiki hojilo islakpada ngasi nomigi oiba inga sagi pau ICR lampel patai phangba pawi matung ina ngasi khwaidagi sabagi jang degree celsius kunthraga mathoi dasming mapan khwaidagi ingba degree celsius kungani thoi dasming mari nungsita awesing manigri jang ayukta chada marbudra nipal nungthildana chada humbadra humdoi nungjugi jang nipan dasming manga mm ni hauji maroiba pau amhana tax loba yaba item masing hengat handuna state asigi resource hengat na bkhonari haina chief minister Okrami Bobina phangdokre Ajat how the Podyan Toramba Ajay Traders ki license Sarkar na kagle haine hal minister Punjatang Tonsing Haikre Amadi Karange koi bida leiba loktak pat ki ishing asuki matik khakre ASTV ne pizaba pau matang sa lojare meng tabiri basing bomukana khurjari